Akaswani Imphal, Ningthoukhongjam Suni na pau pazare, ahanbada maruiba pau. National Highway Yankainitoi Tidim Lambigi, Bisnupur Jilage, Pogwakzau Ikaida, Mapal Suba Sam Rifles na barricade amasung tingkang tarasing tingduna thamkre. Churasanpurom da thangba saruktasu security force na kanna ngak seli haire. Northeast Students Organization Nesogi mihut kangbu amana Manipuri Rajyapal Anushya Uikega unaduna hauzik oiriba rajya sigi phibam gi matangda wafam kaya khanakre amasung Seltu Mantri Nirmala Sitaraman na haire casinos amasung online gaming da chada kunipan GST lauragani. National Highway Yankainitoi Tidim Lambigi, Bisnupur Jilagi, Pogwakzau Ikaida, Mapan Suba Assam Rifles na barricade amasung tingkang tarasing tingduna thamkre. Churasanpurom thangba saruktasu security force na kanna ngak seli haire. Aikhoigi Bisnupur Paumi RK Manipur Sana na hai, Torbungda ngasi kuki singi mass funeral pangthokani haibagi sexual thorang oina thorang asi paikhalakpani. Mass funeral pangthokpagi thoram asi tongan ba lupsing na yaningdaba phongdoknarakle. Thoaningdaba thawdoksing thoktanaba sarkarna akanba sexual thorang lokhatle. Northeast Students Organization Nesogi Chief Advisor Dr. Samujal Bhattacharya na luchingba mihut kangbu amana Manipuri Rajyapal Anushya Uikega ngarang unaduna hauzik oiriba rajya sigi phibam gi matangda wafam kaya khanakre. Awang nopok lamdamgi mahiroising yauna rajya sigi mahiroising damak akhanaba thorang paikhatuna mahiroising mahimasingi lamda akaiba thoondanaba Nesona Rajyapal da taksinki. Nesona rajya sida santi hanjil handuna tangdu leitaba phibam poraknaba lokhatpayaba thorang sing lokhatnaba memorandum amasu pisinki. Rajyapal nasu Pradhan Mantri da wafam puthoktuna khanaragani haibagi thajaba piki. Rajya sida mahusagi phibam da hanjil hanaba honabada mahiroi lupsing na achobu thodang launaba Rajyapal na appeal tawki. Rajyapal Anushya Uike na luchingduna ngarang Raj Bhavan gi Darbar Hall sana mahi lining Christian, Hindu, Muslim, Jain, Rongmayamadi, Brahma Kumari gi luchingba singa atuba matamda Manipura Santi hanjilan ngaba thongni thoram pangthokre. Thoramadu da saruk yakiba dharma gi luchingba singna makoi gi oiba laishol pangthoktuna hanagumna santi leina nungsinana laiminana amadi machin manau oibagi mariadu amukhana saganaba Ishwar da thongni ki. Thoramadu da Dharma Punamaki Luchingba Singbu Tagaladuna Rajyapal na hai asigumba thawni thawramasi relief camp yauna tongan mafam sing da su pangthok labadi miyamda akiba pokliba amadi asawba sing asi kharata oirabasu phathaba ngamgani mangna hai kangluk khudingmakna rajya nungshi chanana amata oina laiminaduna mahusagi punsida atuba matamda hanjil hanaba honaminasi. Imphal West, Imphal East amasung Thoubal Jila singda ngasi ayuk Pung mangadagi numidang pung nipal fauba curfew komthokle. Bisnupur amasung Churasanpur Jila singdadi ngasi curfew komthokloi haire. Kakching Jila da ngasi ayuk pung mangadagi numidang wairang pung manga fauba curfew komthokle. Tabiriba pawasi Akaswani Imphal dagini. Seltu Mantri Nirmala Sitaraman na haire casinos amasung online gaming da sada kunipan GST lauragani. Ney Delhi da pangthokpa Yankai Matui Suba GST Council gi mifamda Srimati Sitaraman na hai sayisigi October amadagi thorang asi chatnaba hauba yana leire mangna hai thorang asi chanakiba matung tha taruk leiraga masigi matangda amukhana yengsingani mifamaduda Selthum gi Rajya Mantri Pankaj Chaudhary amadi Rajya amadi Union Territory singi Selthum Mantri amasung Selthum Mantraloi gi makok thongba miyoi sing saruk yaki. Manipur gi wathogasi matangda birodi dol singna Lok Sabha da khongjang jangsilakpadagi sabagi mifam hanjin yaithoki ahanbagi oina sabagi mifam nungthil pungani fawu yaithoki madudasu birodi dol singa charangnaba tholakpadagi sabagi mifam yaithoki. Presiding officer na sabada khongjing jangsilibasingda sabadagi chanakanglung ngakna chanaba haiki adubu aremba taki. Congress, TMK, TMC, JDU amadi atai dol singi miyoi singna kholau kaya lauduna Pradhan Mantri bu sabada Manipur gi wafam phongdoknaba sabagi welcome na jangsilaki madugi tungda sabagi mifam nomugi ona yithoki. Rajya Sabha dasu birodi luchingba Malik Arjun Kharge na Manipur gi matangda Pradhan Mantri na sabada wafam phongdoknaba dabi tawki. Congress, TMC, DMK, Left Aam Aadmi Party amadi Samajwadi Party gi miyoi singna sabadagi thoki
Madugi tungda sabana 0 hours ki matam lawduna question hours hoki sabana Mines and Minerals Development and Regulation Amendment Bill lisingani kulumdoi pass tawnaba khanaki. Uparashtrapati Jagdeep Dhankar hayeng Maharashtra ki Nagpur da pangthokpa Rashtra Santa Tukadoji Maharaj Nagpur University ki centenary thoramda saruk yagani. Uparashtrapati na Resmi Bagta Laiba Kabi Bharia Suresh Bhat Cultural Auditorium da Suchatkani. Madugi tungda Sri Dhankar na National Revenue Service ki Academy for Direct Tax ki Officer Training singi pariniti hokdokpagi thoramda wangangani. Australian Open Badminton ki ngarang sanakiba matching da Bharat ki HS Pranoy Kidambi Srikan amadi PV Sindhu mai paktuna quarter final changle. Taruk suba sipta lairiba HS Pranoy na Hong Kong gi Lee Chuek Yubu kumathoi taranipan tara taruk kumathoi taramangada mai tiba piki. Kidambi Srikana Japan gi Kenta Nishimoto bu kumathoi taranipan tareta thoiki. Nupi gi single star PV Sindhu na Smita Chalihabu ahanba rounda kumathoi taranipan tarahumdoida maitiba piramki. Ngasi phongba pause singi mareba pausingi damak hauzik Waikhom Chitradhani leire. Chitradhani Thagachari Suni Opposition Rashtrapati Draupadi Murmu unaduna Manipur gi wathok asigi maramda Pradhan Mantri na Parliament ta wangang hanaba taksin khibagi pau Manipur da santi hanjilakna ba governor na luchingduna thawni thorom pangthok khiba amadi Torbung Bangla da mongpham sembagi matang da miyam gi ihaugi pau na ngasi phongna riba pauche singi maroiba pau oiri Huyelan pauda Prime Minister Narendra Modi na Manipur gi issue da Parliament ta wangang hanaba opposition na President ta taksin khre haina ahan balamai da phongli pau asi pauche ya madashu tongan ba headline tawduna ahan balamai da phongnari Pokna famda Rajya Sabha amasung Lok Sabha animak ngarang su adjourn taw khre haina ani suba headline tawduna Rajya Sabha da Manipur gi nupi ani nominate taw haina opposition na demand taw khre haina box item oina phongli People's Chronicle da Manipur gi wathok asida laikhidraba nupi ani forensic science na thijinbada rape taw khibagi evidence phangde haina the print ta phongba report ahan balamai da phongli Sangai Express Manipuri edition da anchor kalam da Irang horokpadagi haujik fawda miyoi kunthra di mafam khangdri haina phongli pauchi asigi English edition da torbungbu mongfom onthokpa akan mong da yaningde haina chawna banner headline gi makhada tongan balup sing na yaningda bagi wafam phongdorok pasing phongli Tamenglong da phongba gan few mel da Assam Rifles na Aran bathawong sa thaba kuki sing da mateng pangi haina phongkiba pausing akan bamong da yaningde haina maroiba pawena phongli Tamenglong Times da Opposition Alliance na President unaduna Manipur gi wathok asida Prime Minister bu wangang hanaba dabi tawkiba amadi BJP gi MLA Paulilal Haukip na Manipur bu Union Territory ahum thokna khaidok na phongdokkiba wafam Manipur Congress na yaningde haina phongdokkiba gi pawna maroiba pawena phongli Sana Lebakta Thauna Lairabadi Joram Thangagi Mizo National Front National Democratic Alliance NDA dagi topi kro haina BJP Mizoram Pradesh na phongdokre haiba pau ahan balamai da phongli Imphal Free Press da Manipur da Article 355 chalaibagi information laite haina RTI gi pau khumda Ministry of Home Affairs na khumlakibagi pau ahan bal headline tawri Ichel Express da Manipur da ing tappa Saktam hanjilak na ba Raj Bhavan da Governor na luchingduna thawni thorom pangthokre haina anchor kalam da phongli Ilai wakta India gi President na khut thingjin binaba memorandum pishin khre Manipur gi issue khana na ba opposition na taksin ki haina ahan balamai da phongli pawasi Manipur Mail da su ahan ba headline tawre Suni Thagachari Chitradhani aroibada maroiba paw amuk National Highway Yankhaini Thoi Tidim Lambigi Bisnupur Jilla gi Phogokchau Ikaida Mapan Suba Assam Rifles na barricade amasung tingkhang tarasing tingduna thamkhre Churasanpur romda thangba saruktasu security force na kanna ngak seli haire Norris Students Organization nesogi mihut kangbu amana Manipur gi Rajyapal Anushya Uike ga unaduna hauzik weriba rajya sigi phibam gi matangda wafam kaya khanakre amasung Selthum Mantri Nirmala Sitaraman na haire Casinos amasung online gaming da sada kunipan GST lauragani Paulo Jare